ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯌꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯉꯁꯤ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯦ ꯌꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯃꯤꯅ ꯆꯥꯅꯤꯡꯉꯤ ꯍꯥꯎꯏꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯆꯥꯅ ꯌꯦꯡꯒꯦ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯁꯤ ꯆꯥꯔꯣ ꯆꯥꯔꯣ ꯑꯁꯤ ꯐꯝꯃꯒ ꯑꯍꯥꯝꯕ ꯊꯣꯡꯕꯅꯤꯀꯣ ꯁꯣꯏꯕꯨꯝꯒ ꯌꯦꯟꯒ ꯆꯥꯗ꯭ꯔꯤ ꯑꯃꯨꯛꯀꯣ ꯉꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯃꯤ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯅꯕꯗꯣ ꯌꯦꯡꯒꯦ ꯑꯝꯇ ꯆꯥꯗ ꯃꯌꯥꯝ ꯑꯩ ꯅꯨꯄꯤꯅ ꯇꯦꯡꯀꯣꯠ ꯆꯦꯡꯉꯣꯟ ꯑꯆꯧꯕ ꯄꯤꯁꯜꯂꯦ ꯃꯥꯒꯤ ꯃꯆꯥ ꯂꯧꯔꯦ ꯈꯔ ꯌꯥꯝ ꯆꯥꯖꯧ ꯍꯥꯏ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯗ ꯑꯩ ꯈꯨꯠꯅ ꯀꯣꯠꯇꯣꯔꯣꯃꯤ ꯀꯅꯥꯅ ꯀꯩꯅꯣ ꯅꯝꯁꯤꯟꯕꯅꯤ ꯍꯩꯊꯕꯅꯤ ꯑꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯅꯤ ꯁꯣꯏꯕꯨꯝ ꯁꯣꯏꯕꯨꯝꯁꯦ ꯂꯩꯔꯝꯃꯦ ꯁꯣꯏꯕꯨꯝꯁꯦ ꯍꯥꯎ ꯑꯍꯥꯟꯕ ꯆꯥꯐꯝ ꯑꯍꯥꯟꯕꯩ ꯆꯞꯈꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯣꯏꯕꯨꯝꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯥꯂꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯈꯔ ꯑꯥꯂꯨꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕꯩ ꯍꯥꯞꯄꯅꯦ ꯑꯥꯂꯨ ꯆꯥꯕꯁꯦ ꯈꯔ ꯄꯥꯝꯖꯩ ꯌꯦꯟ ꯊꯣꯡꯕꯗ ꯑꯥꯂꯨ ꯍꯥꯞꯄꯁꯦ ꯑꯥꯂꯨ ꯆꯥꯕꯁꯤꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯂꯦꯛ ꯄꯤꯁ ꯆꯦꯡꯉꯝ ꯁꯣꯏꯕꯨꯝꯅꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯍꯥꯎꯋꯦ ꯆꯣ ꯌꯥꯝ ꯆꯥ ꯌꯥꯝ ꯄꯤꯛꯅ ꯆꯥꯅꯤꯡꯉꯤ ꯆꯥꯁꯜꯂꯨ
Halala. Dạ. Thank you. Sa thì sa cái phun nữa tụi lên em. Camera chứ cái thằng xiên mà quạt pin nữa. Clear với nó không được. Khá xuống vậy chỉ cần nó thùng rồi đấy Dạ mấy yêu ôi bảo thôi cô nào. Hào đấy. Chính hào này. Saya jawab tak? Belum tahu saya.这是我种的，对， Baru apa ya? 传统菜价， Baru. 哪里出的的？ Ate mo lang yung plastic yung alam mo. Par-par-par-hay. Kami sini na hawa. Ayo. Kita usah kasih kasar kanin ya. Kami sini kemana hawa? Oh ya, apa no? Có bây giờ không cả nấm nhỏ Nam bây giờ xin lỗi đấy sẽ phải xem ra lại em mà thăm video được một thành nào rồi xin bye bye